Hojau akhoi lejari mafam asi DM campus manung dalai ba DMU University ki DM College of Arts tani mafam asida akhoi lakadori ba Lok Sabha mikhal asida akhoi mafam asidi tamli ba akhoi mahiro sing asina kari apam ba kari mot lairi amadi lakadori ba election asida karam mihut po pamli amadi karam mihutta kari gun chelaningi bot asida karam mayonda akhoi puduna satpa pamli haibana singba wahang ke amar akhoi college asida tamli ba mahiro sing asida akhoi hangbagi tanja adolosuke akhoi elitibina mathang sina sandokchara episode asida akhoi ngasigi akhoi na pudun raksari basi DM College of Arts DM University asida sangduna akhoi mahiro sing asigi makhoi gi mo sing aduni phungdopki tanja adu makhata na mahiro sing asina kari pamdi kari phongdokli amadi mahiro sing asina kari karamba mihut po heningli haibadu miyam da punna paudom ama Hoji leje akhoi political science department ki akhoi classroom dane si sanga akhoi chhatra sing sida kari pam le hadak election ki matang sida kari phongdo ni habdo akhoi yengse hadak se akhoi election ju pidre vote hada pidra Boss ai gyuen thada daro hada kai maram thada ro ai gyuen na candidate afam am thole atbo hada ro hai se kai yu khan ro candidate gyuen afaba mem thola ga su manipur tawri thabak mem je masa gi power paire mutung da masana tawng thabak kudimak je kogi national gi power ro ina sat ki bai tare ko aduna fana oi taraga su aina sima tawng yai taraga su kogi kainoma kaba ama khanbai hai gra natraga kogi pan bai tare aduna kogi manipur gi khaktagi oiba party oi taraga di system natra jamung kaiku ha hai tare ko moi gumagi power sina kogi manipur gi ne kan leiboi taraga di moi da support tawng nge aduga national gi party khungmak cha tede dai support tawng de marandi kogi manipur issue khungmak te national gi party khungmak na matam gi yani ana badun chat ki bai da aduna ai pot che pam de thada bas okay apoi regional party akan ba aring ba tholok ka tar ga de apoi regional party lepi gane hamne du national party gi oina makhoi na tawri ba thong jing je jani de habane ko to somdi apoi election da kari lakadu election da kari mo de lakadoi election se koi ge candidate khan besi kitang di luna di thoe ko haidi magi party ga ideology tongan ba adugumba adagi di haidi candidate se masana tongning na thola ga su magi party gi haidi magi rules and regulation ga gumba kara pokhola ko le ga di mana ngangi ni bo potu ngang mangam de khara le aduna sigi matang si de koi national party sing si de koi support ga ro na le adu hoji tholai ba candidate sing sida koi party gi tongana thamgra ga candidate sing sida ki karam ba gun ga chelani tholok li ba candidate sing ase thorak li candidate se hujiga koi na chelani ma gun se magi kahani mama leba ki damakta kano taseng na kathok mangamba haibdi magi phamdo kai be ai tabe ai ta dabe ai magi chokri gi adugi wa na tabida taseng na magi mama leba ki damakta kai guma khara di na chongthrok ngam do adu ma de koi pamje pamje habe yam noise khoi makha ta ba khoi jida hanjage hajigi lakador bataran pan suba lok sabha mikha ju naksal ya tubu masidai jida khoi irang de dum lep ta habe tare tubu nong ne ni khoi tha mani sti irang jum lep pa dona to tubu election je naksal khoi irang de dum lep khre sigi matang jida khoi kari mo le election ni matang se handak ke mayagi ne lepne khan khanje tubu boss de thada bi gadra handak ke handak ke je thada ge khan thada ge khale tubu thorai ba candidate se afabadi myam thole myam na pamna pam candidate yam na hawli ba su yori tubu yam na apam myam na pam candidate thole apam ga diaw apam dia ya da sida di ha gu hai du bi da tubu pam ni je aduna pam bi di candidate se kari gunjem bagi na pam bi je mana ki manipur ki thole issue sing se lo shen ni na khan ba ki na tra ki manipur ki sakha thorang sing mahana MP wen sat ta ga manipur he na sakha thorang porakani hana khan bi da kai yogi sakhat thoranga aduga hujujik toiba irang khrang ge sijigi demakta ada mating phokna kana to dugumba personality leba adugum toina to ma jai how the dum tawbudi phai but mshamshadagi ko le ati mimshada sana yeraga thadabdu pamle lano aje khoi mi masada yenglaga thadabdo pamle habane thambiri je lai mafam sta lari ba khoi gi political science ki students sing asina phongdok piri se lai ba ki phaga khoi gi candidate aduda
ꯊꯥꯗꯅꯤꯡꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯌꯥꯝꯅ ꯑꯔꯤꯡꯕ ꯑꯃ ꯊꯣꯛꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯍꯦꯟꯅ ꯁꯥꯐꯒꯗꯕ ꯈꯟꯕ ꯑꯗꯨꯒꯨꯝꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯨ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯇꯥꯎꯁꯤꯡ ꯂꯩ ꯋꯥꯍꯪ ꯑꯃ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯁꯦ ꯚꯣꯠ ꯊꯥꯗꯕꯤꯒꯗ꯭ꯔꯥ ꯑꯩ ꯋꯥꯈꯜꯗꯗꯤ ꯊꯥꯗꯅꯤꯡꯗ꯭ꯔꯦꯗ ꯊꯥꯗꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯊꯥꯗꯅꯤꯡꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯀꯦꯟꯗꯤꯗꯦꯠꯁꯤ ꯑꯐ ꯑꯐꯕ ꯃꯌꯥꯝ ꯍꯣꯏ ꯀꯦꯟꯗꯤꯗꯦꯠꯄꯨꯗꯤ ꯐꯩꯌꯦꯕ ꯑꯗꯨꯏꯁꯨ ꯀꯃꯥꯏ ꯍꯥꯏꯒꯅꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯅꯦꯁꯅꯦꯜꯗꯨꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯅꯦꯁꯨ ꯄꯥꯛ ꯌꯦꯡꯁꯤꯟꯗ꯭ꯔꯦꯅ ꯑꯗꯨꯅ ꯑꯩꯁꯦ ꯀꯌꯥ ꯑꯗꯨꯒꯨꯝꯕꯗ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯗ ꯚꯣꯠ ꯄꯤꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯏꯁꯝ ꯁꯝꯅ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯄꯤꯅꯤꯡꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯤꯔꯦꯞ ꯑꯗꯨꯝ ꯊꯣꯛꯂꯛꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯃꯤꯔꯦꯞꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯤꯔꯦꯞ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯁꯄꯣꯔꯠ ꯇꯧꯕ ꯁꯤꯗꯒꯗꯤ ꯊꯥꯗꯕꯤꯒꯦ ꯈꯟꯕꯤꯗꯕ꯭ꯔꯥ ꯑꯩꯁꯦ ꯁꯤꯒꯨꯝꯕꯗ ꯀꯌꯥ ꯈꯟꯗ꯭ꯔꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯁꯦ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯑꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯅꯥ ꯀꯅꯥꯅ ꯀꯔꯤ ꯄꯥꯝꯂꯤ ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯄꯥꯎꯗꯝꯖꯔꯛꯈꯤꯒꯦ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯕꯤꯒꯗ꯭ꯔꯥ ꯀꯩꯅꯣ ꯆꯦꯜꯂꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯣꯠ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5 ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁꯤꯗ ꯃꯊꯪ ꯂꯧꯔꯒ ꯂꯥꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯔꯝꯃꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯪꯖꯒꯦ ꯁꯤꯁꯇꯔ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯁꯦ ꯁꯤꯗꯩꯁꯤꯗ ꯚꯣꯠ ꯊꯥꯗꯕꯤꯒꯗ꯭ꯔꯥ ꯑꯧ ꯊꯥꯗꯕꯤꯅꯤ ꯑꯗꯣ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗ ꯑꯄꯥꯝꯕꯒꯗꯤ ꯌꯥꯎꯕꯤꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯦꯟꯗꯤꯗꯦꯠꯁꯦ ꯃꯌꯥꯝꯗꯤ ꯑꯐꯕ ꯃꯌꯥꯝꯗꯤ ꯊꯣꯛꯂꯛꯑꯦ ꯁꯤꯗꯩꯁꯤꯗ ꯀꯦꯟꯗꯤꯗꯦꯠꯁꯦ ꯍꯧꯖꯤꯛ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯁꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯒꯨꯟꯁꯦ ꯈꯪꯕ ꯂꯣꯏꯗꯕꯒꯤꯔ ꯊꯤꯖꯤꯟꯕ ꯂꯣꯏꯗꯕꯒꯤꯔ ꯐꯣꯡꯗꯣꯛꯄꯤꯌꯨꯅꯦ ꯑꯩ ꯈꯪꯗꯦ ꯀꯩꯝꯇ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯒꯨꯟꯗꯤ ꯆꯦꯜꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯅꯤꯀꯣ ꯃꯅꯤꯄꯨꯔꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯈꯨꯝꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯅꯤꯄꯨꯔꯁꯦ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯤꯍꯨꯠ ꯊꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯍꯦꯟꯅ ꯑꯐꯕ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯟꯕꯤ ꯑꯗꯨꯝ ꯈꯨꯝꯕꯤꯌꯣ ꯄꯨꯟꯅ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯃꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯀꯗꯕ ꯃꯤꯍꯨꯠꯁꯦ ꯁꯤꯁꯦ ꯀꯔꯝꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯁꯤꯅꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯕꯥꯛꯀꯤꯁꯨ ꯈꯟꯕꯤꯕ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯚꯣꯠ ꯅꯛꯁꯜꯂꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯚꯣꯠꯀꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯦꯟꯕꯅꯆꯤꯡꯕ ꯇꯧꯅꯕꯁꯤꯡꯁꯦ ꯃꯁꯤ ꯐꯩꯅ ꯈꯟꯕꯤꯕ꯭ꯔꯣ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯄꯩꯁꯥꯒ ꯄꯤꯔꯒ ꯚꯣꯠ ꯊꯥꯗꯕꯗꯨꯗꯤ ꯑꯗꯨꯝ ꯔꯥꯏꯠꯇꯣ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯅ ꯐꯠꯇꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯑꯩꯈꯣꯏ ꯚꯣꯠ ꯊꯥꯗꯕꯁꯤ ꯐꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯗꯅ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯁꯤ ꯍꯥꯏꯕꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯍꯪꯖꯒꯦ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯚꯣꯠ ꯊꯥꯕꯤꯗꯕꯤꯒꯗ꯭ꯔꯥ ꯊꯥꯗꯖꯒꯅꯤ ꯑꯗꯨꯒ ꯊꯥꯗꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯦ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯒꯨꯟ ꯆꯦꯜꯍꯟꯅꯤꯡꯕ ꯀꯔꯝꯕ ꯒꯨꯟ ꯆꯦꯟꯕ ꯀꯦꯟꯗꯤꯗꯦꯠꯇ ꯊꯥꯗꯕꯤꯒꯦ ꯈꯟꯕꯤꯒꯦ ꯀꯦꯟꯗꯤꯗꯦꯠꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯄ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯒ ꯄꯩꯁꯥꯅ ꯃꯤꯠ ꯊꯛꯍꯟꯗꯨꯅ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯦ ꯃꯥꯡꯍꯟꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯄꯤꯄꯜꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯄ꯭ꯔꯖꯥꯒꯤ ꯈꯜꯂꯒ ꯂꯦꯞꯄꯛꯄ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯇꯣ ꯑꯗꯨ ꯈꯜꯂꯒ ꯑꯗꯨ ꯑꯣꯏꯅ ꯊꯥꯗꯖꯩ ꯈꯟꯖꯩ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯅꯍꯥꯁꯤꯡꯒꯤ ꯊꯧꯗꯥꯡꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯏꯗꯣ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯁꯤꯗ ꯍꯥꯏꯐꯦꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯅꯍꯥꯁꯤꯡꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯕꯨ ꯑꯩꯅ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯕꯗꯨꯅꯦ ꯍꯥꯏꯕꯗꯤ ꯚꯣꯠ ꯂꯦꯞꯇꯣꯏꯅꯦ ꯍꯥꯏꯗꯨꯅ ꯄꯩꯁా ꯄꯤꯔꯛꯑꯒ ꯑꯩꯈꯣꯏꯗ ꯃꯤꯠ ꯊꯛꯍꯟꯗꯨꯅ ꯁꯤꯗ ꯚꯣꯠ ꯊꯥꯗꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯨꯗ ꯊꯥꯗꯗꯕꯤꯗ ꯑꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯖꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯈꯟꯗꯨꯅ ꯌꯦꯡꯉꯒ ꯑꯗꯨꯒꯤ ꯊꯧꯗꯥꯡꯗꯨ ꯂꯧꯗꯨꯅ ꯚꯣꯠ ꯊꯥꯗꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯁꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯆꯠꯆꯗꯨꯅ ꯀꯔꯤ ꯀꯅꯥꯅ ꯀꯔꯤ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯎꯗꯝꯖꯔꯛꯈꯤꯒꯦ ꯃꯌꯥꯝꯁꯤ ꯁꯤꯗ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯨ ꯇꯧꯕꯤꯔꯝꯃꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯕꯤꯒꯗ꯭ꯔꯥ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯑꯩ ꯚꯣꯇꯔ ꯆꯟꯗ꯭ꯔꯤ ꯚꯣꯇꯔ ꯆꯟꯗ꯭ꯔꯤ ꯑꯗꯨꯗꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔꯁꯨ ꯆꯟꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯅꯤ ꯑꯩ ꯏꯁꯥꯗꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯆꯟꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯇꯨꯡꯒꯤ ꯅꯍꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯈꯟꯕ ꯃꯇꯝꯗ ꯍꯩꯁꯤꯡꯅ ꯈꯟꯕ ꯑꯗꯨꯒ ꯃꯤꯍꯨꯠꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯛ ꯅꯠꯇꯅ ꯂꯥꯏꯁꯨꯁꯨ ꯍꯩꯕ ꯃꯤꯍꯨꯠ ꯈꯜꯍꯟꯅꯤꯡꯉꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯕꯣꯠꯀꯤ ꯄꯩꯁꯥ ꯌꯦꯟꯕꯁꯦ ꯃꯣꯏꯅ ꯌꯦꯜꯂꯛꯑꯒꯁꯨ ꯂꯧꯕꯤꯗꯕ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯣꯝꯗꯤ ꯕꯣꯇꯔ ꯆꯟꯕꯤꯔꯕ ꯆꯟꯗ꯭ꯔꯤ ꯆꯥ ꯂꯧꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯧꯕꯁꯦ ꯎꯝ. ꯃꯁꯤ ꯑꯐꯕꯅꯦꯅ ꯈꯟꯕ꯭ꯔꯥ ꯀꯩ ꯐꯣꯡꯗꯣꯛꯏ ꯐꯠꯇꯕꯅꯦꯅ ꯈꯜꯂꯦ ꯐꯠꯇꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯐꯠꯇꯕꯅꯦꯅ ꯍꯥꯏꯅ ꯇꯥꯔꯁꯨ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠꯇ ꯄꯩꯁꯥ ꯂꯧꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯎꯝ. ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯌꯥꯝꯗ ꯇꯧꯍꯟꯗꯅꯕ ꯀꯔꯤ ꯄꯥꯎꯖꯦꯜꯗꯤ ꯄꯤꯅꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯁꯨꯝ ꯄꯤꯕꯁꯦꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯩꯁꯥꯗꯣ ꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯧꯁꯜꯂꯨꯔꯕꯅꯤ나 ꯃꯣꯏꯒꯤ ꯄꯩꯁꯥ ꯄꯤꯔꯛꯏꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕꯤꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯔꯥꯏꯠ ꯑꯣꯏꯅ ꯇꯧꯕꯤꯗ꯭ꯔꯦꯕ ꯑꯗꯣ ꯑꯁꯤ ꯄꯩꯁꯥꯁꯦ ꯂꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯨꯡ ꯇꯥꯔꯛꯄꯗ ꯄꯩꯁꯥ ꯂꯧꯈꯤꯗꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯇꯧꯕ ꯋꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯉꯥꯡꯕ ꯉꯝꯅꯤ ꯈꯜꯂꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠꯇ ꯄꯩꯁꯥ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯦꯜꯂꯛꯄ ꯇꯥꯔꯁꯨ ꯃꯈꯣꯏꯅ ꯌꯦꯜꯂꯛꯏꯕ ꯄꯩꯁꯥꯗꯨ ꯂꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤꯡꯗꯨꯅ ꯍꯨꯝꯅꯤꯡꯕ ꯃꯥꯏꯀꯩꯗ ꯍꯨꯝꯂꯒ ꯆꯠꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯕ ꯐꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯔꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯃꯅꯤ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯕꯗ ꯑꯗꯨꯕꯨ ꯃꯤꯈꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯍꯣꯡꯕ ꯄꯣꯔꯛꯀꯅꯤ ꯑꯃꯗꯤ ꯑꯍꯣꯡꯕ ꯄꯣꯔꯛꯑꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯅꯥꯡꯗꯨꯅꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯈꯪꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯈꯔ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗ ꯍꯪꯖꯒꯦ ꯃꯥꯏ ꯂꯩꯔꯤꯁꯦ ꯏꯇꯥꯎ ꯍꯟꯗꯛꯁꯦ ꯚꯣꯠ ꯊꯥꯗꯕꯤꯒꯗ꯭ꯔꯣ ꯊꯥꯗꯅꯤ ꯊꯥꯗꯅꯤ ꯑꯩꯈꯣꯏ ꯚꯣꯠꯁꯤꯗ ꯑꯄꯥꯝꯕ ꯃꯤꯔꯦꯞꯀꯗꯤ ꯌꯥꯎꯕꯤꯔꯕꯣ ꯑꯄꯥꯝꯕ ꯃꯤꯔꯦꯞꯁꯦ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯕ ꯃꯤꯗ ꯄꯤꯒꯦꯅ ꯈꯜꯂꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯕ ꯃꯤꯔꯦꯞ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡꯗꯒꯤ ꯆꯠꯅꯔ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯚꯣꯠꯇ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯗꯒꯤ ꯄꯩꯁꯥ ꯂꯧꯕꯅꯆꯤꯡꯕꯁꯦ ꯑꯗꯨꯝ ꯆꯠꯅꯗꯦ ꯍꯥꯏꯔꯒꯁꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯠꯅꯕ ꯂꯥꯛꯄꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤ ꯇꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯆꯍꯤ ꯊꯥ 11ꯁꯨ ꯁꯨꯔꯦ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯑꯗꯣ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯤꯇꯪꯗꯤ ꯋꯥꯈꯜ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯁꯤꯡꯁꯨ ꯈꯤꯇꯪ ꯈꯟꯕꯤꯔꯒ ꯍꯥꯏꯗꯤ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯒꯗꯕ ꯃꯤꯗ ꯚꯣꯠ ꯄꯤꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯄꯤꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯕꯨ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯒꯗꯕ ꯃꯤꯗ ꯚꯣꯠ ꯄꯤꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯅꯆꯤꯡꯕ ꯄꯩꯁꯥ ꯂꯧꯕꯅꯆꯤꯡꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯟꯗꯛꯀꯤ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯁꯦ ꯚꯣꯠ ꯊꯥꯗꯕꯤꯒꯗ꯭ꯔꯣ इलेक्ट्रल रोल चंद्री इलेक्ट्रल रोल चंद्री अदुबो इलेक्ट्रल रोल चंद्र तारगसु अखोगी मियामदा अखोगी लाकदरिबा लोकसभा मिखल असिदा फ्री एंड फेयर इलेक्शन ओइनबा अहमबा खितंग फोंदोकिरमनि इसागी ओइबा मोट फ्री एंड फेयर इलेक्शन नम ओइगे हाइबा तारदि अखोइसे हाना कैंडिडेट सिंगसे मसक मुन्ना खंगागा मीगी हाइबा इन्फ्लुएंस ता चत्तबा मथौ ताइन खले इसागी डिसीजन मेकिंग कैपेबिलिटी दो फजन लाइबा मथौ ताइन खले अदु मुसिदा आइगी वाखललोददि ब्यूरोक्रेट अमदि पुलिस अमदि अखोइगी सिक्युरिटी ता लाइबा मैम एजेंसी मैम गिसु थौदांग चावना लेना खले थागसै अखोगी फोंदोपिरिसे अखोई फ्री एंड फेयर इलेक्शन ओइनबगी दमक्ता मियामसिजु ज्ञान ताबा संगे अमदि ब्यूरोक्रेट ऑफिसर अमदि पुलिस ऑफिसर सिंगसु अखोगी हिरमसिदा हेना यंगजनदुना अखोगी हेना फ्री एंड फेयर इलेक्शन ओइनबा मियाम पुन होनमिनसे हाइबदुनि थंबिरिसे अदुम मखा ताबा अखोगी लैरिबा कैंपस सिदा लैरिबा अखोगी छात्रसिंग अखोई मथंग 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 सिना अखोई चतुना अदुम हंगजरखिगे अदुबु मखा ताना महिरोसिंग सिना कै फोंदोरइ हाइबदु अखोई मखा ताना मिजें तामिनासे अखोगी सुम लाइसिदा अखोगी सिदैसिदा अखोगी ब्रदर सिंह खर लेरमने सिदा मु हंगजिको ब्रदर मैं वारी जु नुंगाइरमि अदुबु इलेक्शन जु नक्सले इलेक्शन जे बोट थादबिगद्रो अदु मैं अपुन पोइन कुमाजु कैसु काइदि थादनी अदु कैंडिडेट अपामगदि याउबिरबो अदुदी हाइगिरोइगे अदु हाइगिरो अदुबु कैंडिडेट से अपामबदि याउबदि सोदि याउरमने अदु कैंडिडेट से पामी जे करी गुन चेनबगिनो पामी जे हादि सुमपुन मखोटपा वाइ सानबा नुंगाइदना अदुगे मीदो वाइ सानबा खोबा कंफर्टेबल ओइबा ओपन ओइ अदुगे नुंगाइबे ओके अदुदि कैंडिडेट से अखोई सागा थेंगनबा कैंडिडेट ओइदुनेबको हजि पामी जे अदुबु मंगोंदा करी गुन चेनबगिनो अमदि माना कारो मतुंगदा मणिपुरगी अफबा हेना तोरकनी खनबगिरा नत्रगा अखोगी मणिपुरगी थोलिबा इशू असि लोसंगनी खनबगिरा मणिपुरगी चखो थौरांगी लमदा यामना खुमांग ससंगनी खनबगिरा होय अदुमाइना मीदो फदौ मानबा ते म्यामदगी को अदुगे
ꯑꯗꯨ ꯃꯤꯗꯣ ꯐꯗꯧ ꯃꯥꯜꯂꯁꯨ ꯃꯃꯥꯡꯗ ꯆꯠꯈꯤꯕꯁꯤꯡ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯋꯥꯁꯛꯂꯝꯕꯁꯤꯡ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯆꯠꯈꯤꯕꯁꯤꯡ ꯚꯣꯠ ꯃꯃꯥꯡꯗ ꯋꯥꯁꯛꯂꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯃꯇꯨꯡꯗ ꯀꯥꯔ ꯃꯇꯨꯡꯗ ꯇꯧꯔꯛꯇꯕꯒꯤ ꯐꯤꯕꯝꯗꯤ ꯃꯌꯥꯝ ꯂꯣꯏ ꯎꯔꯕ ꯉꯥꯛꯇꯅꯤꯀꯣ ꯃꯁꯤ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯤꯁꯦ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤꯔ ꯃꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯥꯖꯕ ꯂꯩꯕꯒꯤꯅꯣ ꯊꯥꯖꯕ ꯊꯝꯃ ꯌꯦꯡ ꯇꯥꯕꯅꯤꯗꯅ ꯐ꯭ꯌꯨꯆꯔꯗꯤ ꯍꯥꯏ ꯉꯝꯗꯦꯗꯅꯀꯣ ꯑꯗꯣ ꯃꯤꯗꯣ ꯃꯥꯅ ꯈꯔ ꯐꯗꯧ ꯃꯥꯟꯕꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯚꯣꯠꯇ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯅꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯑꯃ ꯄꯩꯁꯥ ꯅꯨꯡꯁꯥꯗ ꯉꯥꯎꯕꯤ ꯈꯣꯠꯄꯤꯁꯤ ꯇꯧꯅꯗꯕꯤꯀꯣ ꯍꯥꯏꯗꯤ ꯃꯤ ꯅꯨꯡꯗꯣ ꯌꯦꯡꯉꯒ ꯑꯗꯩ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯄꯩꯁꯥ ꯈꯔ ꯄꯤꯖ ꯈꯣꯠ ꯌꯥꯕꯤ ꯈꯣꯠꯄꯤ ꯇꯧꯋꯦꯕ ꯑꯗꯨ ꯇꯧꯅ ꯍꯥꯏꯕꯅꯤꯗ ꯃꯥꯅꯦ ꯏꯁꯥꯒꯤ ꯔꯥꯏꯠ ꯃꯠꯍꯟꯒꯨꯝꯁꯦ ꯑꯩꯈꯣꯏ ꯆꯍꯤ 5ꯒꯤ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩꯈꯣꯏ ꯆꯠꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯕꯨ ꯑꯁꯤꯗꯁꯨ ꯕ꯭ꯔꯗꯔ ꯂꯩꯕꯤꯔꯤ ꯚꯣꯠ ꯊꯥꯗꯕꯤꯗꯔꯥ ꯑꯄꯥꯝꯕꯒꯗꯤ ꯌꯥꯎꯕ ꯂꯩꯔꯕꯣ ꯑꯄꯥꯝꯕꯁꯦ ꯑꯩ ꯑꯗꯨꯒꯤ ꯋꯥꯀꯤꯗꯤ ꯈꯟꯗ꯭ꯔꯤ ꯈꯟꯗ꯭ꯔꯤꯌꯦ ꯈꯟꯕꯤꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯦ ꯃꯌꯥꯝꯗꯤ ꯑꯐꯕꯅꯤ ꯍꯥꯏ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯃꯈꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯈꯟꯖꯕꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯐꯔꯛꯀꯅꯤ ꯈꯟꯕꯒꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯦꯟꯗꯤꯗꯦꯠꯁꯦ ꯊꯤꯖꯤꯟꯕ ꯂꯣꯏꯗꯕꯒꯤꯔꯣ ꯍꯥꯏꯗꯤ ꯊꯣꯛꯂꯛꯏꯁꯦ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯂꯣꯏꯅꯃꯛ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯈꯜꯂꯤꯁꯦ ꯃꯣꯏꯅ ꯈꯜꯂꯤꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯅ ꯈꯜꯂꯤꯁꯤꯒ ꯃꯣꯏ ꯑꯩꯈꯣꯏ ꯑꯄꯥꯝꯕꯁꯤ ꯈꯪꯕꯤ ꯇꯥꯔꯗꯤ ꯑꯗꯨꯅ ꯀꯅꯥꯅ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖꯇꯤ ꯄꯤꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯁꯇꯦꯛ ꯃꯛꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯃꯤꯗ ꯚꯣꯠ ꯊꯥꯗꯔꯨꯕꯒꯤ ꯁꯨꯃꯥꯏꯅ ꯊꯣꯛꯏꯅꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕ ꯑꯗꯣ ꯆꯍꯤ 5 ꯄꯥꯏꯔꯛꯇꯣꯏꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯈꯜꯗꯣꯏꯕ ꯃꯤꯁꯦ ꯆꯍꯤ 5ꯁꯦ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯕ ꯆꯪꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯑꯗꯨꯝꯕ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯒꯤ ꯋꯤꯜ ꯄꯋꯥꯔꯗꯣ ꯂꯩꯕ ꯃꯤꯗꯣ ꯑꯗꯨꯅ ꯊꯥꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯁꯤꯗ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯉꯦ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯐꯝꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯜꯂꯒꯗꯤ ꯌꯥꯝ ꯄꯥꯛ ꯏꯂꯦꯛꯁꯟꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯒꯤꯗꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯈꯜꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯕꯨ ꯏꯂꯦꯛꯁꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯦ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯁꯦ ꯊꯥꯗꯕꯤꯔꯣ ꯍꯥꯏꯔꯣ ꯑꯩꯗꯤ ꯍꯣꯏ ꯃꯣꯏ ꯋꯥꯁꯛꯄꯗꯣ ꯊꯥꯖꯗꯕ ꯃꯃꯥꯡꯒꯤꯁꯨ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯃꯣꯏꯒꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯂꯅꯤ ꯈꯣꯠꯂꯅꯤ ꯑꯗꯨم ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯟ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯂꯣꯏꯁꯤꯟ ꯉꯝꯗꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯊꯪꯗꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯟꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯍꯣꯏ ꯆꯠꯅꯩꯅꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯌꯥꯒꯗꯕ ꯍꯥꯏꯗꯤ ꯉꯝꯒꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯊꯥꯗꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗꯕ ꯃꯤ ꯑꯣꯏꯔꯗꯤ ꯊꯥꯗꯔꯔꯣꯏ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯀꯦꯟꯗꯤꯗꯦꯠꯇ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯒꯨꯟ ꯆꯦꯟꯕ ꯀꯦꯟꯗꯤꯗꯦꯠꯀ ꯊꯣꯛꯂꯛꯑꯗꯤ ꯚꯣꯠꯁꯦ ꯊꯥꯗꯕꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗꯒꯗꯤ ꯊꯣꯛꯂꯛꯀꯅꯤ ꯑꯩꯁꯦ ꯃꯥꯒꯤ ꯒꯨꯟꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕꯗꯣ ꯍꯥꯏꯗꯤ ꯗꯨꯡ ꯍꯥꯏ ꯉꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯥꯎꯠꯁꯥꯏꯗꯠꯇ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯊꯣꯛꯏꯕ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯕꯗꯣ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯐꯣꯡꯗꯣꯛ ꯉꯝꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯩꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅꯤꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯚꯣꯠꯁꯦ ꯊꯥꯗꯅꯤꯡꯗꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯀꯟꯕ ꯑꯃꯗ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯁꯤ ꯑꯐꯕ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯚꯣꯠꯇ ꯄꯩꯁꯥ ꯌꯦꯟꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯇꯥꯡꯅ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯟꯕ ꯑꯗꯨ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ ꯍꯥꯏꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯈꯟꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤꯍꯨꯠ ꯈꯜꯍꯧꯔꯒ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯅꯍꯥꯁꯤꯡꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯆꯤꯡꯈꯩꯉꯥꯟꯕ ꯂꯧꯔꯦꯝ ꯃꯉꯣꯟꯗꯩꯅ ꯄꯥꯎꯗꯝꯖꯕ ꯔꯤꯁꯤꯀꯦꯁ ꯅꯥꯎꯔꯦꯝ ꯏꯂꯤꯠ ꯅ꯭ꯌꯨꯁ DM Arts